ꯑꯍꯥꯟꯕꯗ ꯒꯒꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯊꯕꯗ ꯒꯒꯟꯅ ꯁꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯋꯤꯇꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯄꯗ ꯒꯒꯟꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯁꯨ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯒꯟꯅ "ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯟꯗꯨꯅ ꯉꯥꯡꯂꯦ ꯁꯥꯎꯗꯦ, ꯏꯌꯥꯝꯕ ꯍꯨꯟꯗꯨꯅ ꯉꯥꯡꯂꯦ ꯑꯩ ꯁꯥꯎꯗꯦ, ꯑꯩꯁꯨ ꯍꯨꯟꯗꯨꯅ ꯉꯥꯡꯂꯦ ꯑꯗꯨ ꯑꯩ ꯁꯥꯎꯗꯦ, ꯑꯩꯒꯤ ꯁ꯭ꯋꯤꯇꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕꯗꯗꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯅꯍꯥꯛꯄꯨ ꯐꯨꯔꯤꯕꯅꯤ"꯫ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯞꯇꯨꯅ "ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯔꯣꯏꯁꯦ, ꯀꯔꯤꯒꯨꯝꯕ ꯎꯅꯕ ꯊꯣꯛꯂꯒꯗꯤ ꯑꯩ ꯁꯤꯒꯅꯤ"꯫ ꯒꯒꯟꯅ ꯃꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ "ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯂꯨꯍꯣꯡꯉꯨ, ꯑꯗꯨꯕꯨ ꯁ꯭ꯋꯤꯇꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕ ꯊꯣꯛꯂꯒꯗꯤ ꯇꯥꯍꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯅꯤ"꯫ ꯑꯗꯨꯗꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠ ꯑꯃꯗ ꯊꯤꯟꯗꯨꯅ ꯄꯣꯠ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯒꯒꯟꯁꯨ ꯁ꯭ꯋꯤꯇꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯍꯧꯈꯤ꯫ ꯒꯒꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯑꯗꯨ ꯃꯇꯩꯃꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯒꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ, ꯁ꯭ꯋꯤꯇꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯒꯒꯟꯅ "ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ", ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ "ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯊꯤꯡꯕꯅꯣ"? ꯒꯒꯟꯅ "ꯃꯍꯥꯛꯀꯤ ꯃꯄꯥꯅꯅꯤ"꯫ ꯃꯄꯥꯅ "ꯑꯗꯨꯛ ꯂꯥꯏꯕ ꯋꯥꯍꯩꯗꯨꯒꯤꯗꯃꯛꯇ"? ꯃꯗꯨꯗꯒꯤ ꯋꯥꯔꯤꯁꯤꯡ ꯄꯨꯝꯕ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯒꯒꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯄꯥꯒ ꯃꯌꯥꯝꯕꯒ ꯁꯥꯎꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯒꯒꯟꯅ ꯊꯤꯡꯂꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯊꯣꯛꯂꯒꯗꯤ ꯁ꯭ꯋꯤꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯁ꯭ꯋꯤꯇꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ"꯫ ꯁꯤꯟ ꯑꯁꯤꯗ ꯒꯒꯟꯅ ꯁ꯭ꯋꯤꯇꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯋꯤꯇꯤꯒꯤ ꯋꯥꯈꯜꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯗꯨꯅ ꯒꯒꯟꯒꯤ ꯃꯄꯥꯗ "ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯈ꯭ꯔꯁꯤ", ꯃꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ꯫ ꯒꯒꯟꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯗꯨꯅ "ꯒꯒꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯟꯈ꯭ꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯈ꯭ꯔꯁꯤ"꯫ ꯃꯇꯨꯡꯗ ꯒꯒꯟꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯕꯩꯖꯥꯛꯇ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯜ ꯑꯁꯤꯗ ꯑꯥꯔꯁꯨꯅꯥꯔꯥꯌꯟ ꯕꯔꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕꯒꯤ ꯄꯨꯖꯥ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯔꯨꯟ ꯄꯋꯥꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯥꯔꯁꯨꯅꯥꯔꯥꯌꯟ ꯕꯔꯃꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯃꯟ ꯁꯤꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯒꯒꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯨꯅ ꯕꯩꯖꯥꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯕꯩꯖꯥꯛꯇ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯒꯒꯟꯒꯤ ꯋꯥꯈꯟꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯕꯨ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯟꯒꯗꯩ ꯇꯧꯏ꯫ ꯃꯗꯨ ꯒꯒꯟꯅ ꯂꯩꯊꯣꯛꯍꯧꯔꯒ ꯒꯒꯟ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯂꯛꯂꯒ ꯁꯣꯛꯂꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥ ꯖꯌꯥ ꯄ꯭ꯔꯀꯥꯁꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯊꯪꯒꯤ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤ ꯑꯗꯨꯗꯁꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯒꯒꯟꯁꯨ ꯈꯪꯂꯝꯗꯦ, ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯥꯔꯁꯨꯅꯥꯔꯥꯌꯟ ꯕꯔꯃꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯒꯒꯟꯅ ꯑꯥꯔꯁꯨꯅꯥꯔꯥꯌꯟ ꯕꯔꯃꯕꯨ पायदुना चिंथोक्लम्मि। खंहौदना आर्सुनारायण बर्मगी मखुत्ता फत्रब मियोइसिंग अदुना नोंमैना कापलक्खि। अमुक्कसु मखोइदा नोंमैना कापसिलक्खि। मदुदा गगनना मफम अदुदा तारंबा कारगी थोंग अमा पाइखतुना नोंमै मरुसिंग अदु ngakthoklम्मि। गगनसु आर्सुनारायण बर्मबु कन्नबगिदमक्ता फत्रब मियोइसिंग अदुगा अकनबा मवोंगदा फुनरम्मि। गगनना असुम चंगसिलक्तुना फत्रब मियोइसिंग अदुबु फुथबा हौरम्मि। गगनना यामलबा मियोइसिंग अदुबु अमममता फुथरम्मि। अदुबु असुकी मतिक यामबना मरम ओइरगा मियोइसिंग अदुना मखोइदा कोइसिलम्मि। गगनसु माकी पांगल थौना लौसिंग पुथोक्तुना मियोइसिंग अदुगा अकनबा मवोंगदा फुनरम्मि। खंहौदना गगनगी मकोक्ता योट अमना थारम्मि। गगनसु ngahak gyan manglammi। मदुगी मतुंगदा आर्सुनारायण बर्मबु हाटनबगिदमक्ता मियोइसिंग अदु चंगसिलक्खि। आर्सुनारायण बर्मगी नुपीना अैगी इचानुपादुसु मखोइना हाटपिख्रे। हौजिक्ति अैगी इमौ नुपी असिसु फानबगिदमक्ता लाइबनि हाइदुना कन्ना लाउरम्मि। अैखोइबु अमुक्ता कनबियो हाइना गगनदा कन्ना लाउरम्मि।
Wahayising adu tarubada Gagan asukki matik saurammi. Madudagi mahaki akanba panggalausing puthokduna phatraba miyoising adu amukkasu hanna amamamta phuthaba haurammi. Gaganna phatraba miyoising Arun Pawargi manaw nupa adubu paidaga langammi. Makha tana mahakna kar manungda yawba nupi adu laithokduna yengluba matamda mahaka hana nungsinarambi nupi Sweetie oirammi. Makhoi ani unaba matamda makhoi anigi thamoida angakpa amadi phaunarammi. Gagan na mahaki khwaidagi nungsijabi nupi Sweetie na oiriba phibam adu ubada mahaki wakhan asukki matik nungairamde. Sweetie na su Gagan bu yengladuna kaptuna leirammi. Tanja aduda Gagan gi thamoida mahaki mapana hairamba wahising adu ningsinglai. Sweetie gi mamittagi mafi ama fautan ganu haibadu ningsinglai. Asumna wakhan khanduna leiringaida Gagan gi hakchangda nongmai maru kaya ama kapsilai. Arsun Narayana nongmai munduna Arun Pawargi manaw nupa amadi mahaka lagminaba miyoisingduda nongmai na kapsillammi. Madudagi Arun Pawargi manaw nupa amadi mahaka lagminaba miyoising adu mafam adu thadokduna siyankhirammi. Gagan su mahaki hakchangda nongmai maruna pankhiba aduna chaina khangba ngamdaduna laimaida taakhirammi. Madudagi Gagan ga lagminaba nupi aduna Gagan gi manaktamna chensinkhirammi. Sweetie amasung Arsun Narayan gi miyoi khudingmak wakhal yam nungaitana Gagan bu yengduna leirammi. Sweetie Gagan gi mataw adu uba matamda asukki matik kapkhirammi. Madudagi Gagan gi asokpa hakchang adu Arsun Narayan Barma gi mayum tamna puraklammi. Arsun Narayan so mahaki yumda yamna sauna phamduna leirammi. Doctor amasung nursing laktuna Arsun Narayan bu hana yengnaba hotnarammi. Arsun Narayana ngaikho ahanbada aigi thawai bu hana kanbirakhiba nupa adugi thawai adu hana kalluso haina chalhankirammi. Madudagi doctor amasung nursing adu Gagan gi manakta changlammi. Makha tana mahaki hakchangda paliba nongmai marusing adu operation tawduna lauthoklammi. Doctor aduna Arsun Narayan da hairammi. Gagan gi hakchang asi asukki matik shokle mahak kanagumbi amagi khallaga hingba pame. Wahising adu tarubada Sweetie suyum adugi nakanda yamna thawai nungaitana kaptuna leirammi. Adubu Sweetie ga Gagan ga nungsinarame haibasi yum asigi miyoi amatana khanglamde. Mathangi sinda Arsun Narayan na Arun Pawargi sauraba factory kaya ama bomb fit tawduna mathang thugairaklammi. Arun Pawar na mahaki manaw nupada hairammi. Haujikti aikhoigi factory sing asi thugaiba hore. Maram aduna Arsun Narayan bu tanja phangbada hatkadabane. Kanana mahakpu kallibano. Nakan amaromda Gagan su gya laktuna mana hipliba famung adudagi hawgatlammi. Arsun Narayan gi nupi amasung mahaki imung manunggi miyoising laktuna Gaganda nahak na yum asigi thawai kanbibagi damakta nahakti isorgumbane. Gagan na hanglammi karigi damakta yum asida asuk sa thiraba etek asi tawraglibano. Arsun Narayan gi nupi na hairammi aigi isa nupa na Arun Pawargi manaw nupa adu phaduna phudeklaba matungda makhwang thudekhi. Haujik flashback ta amuk chatlasi. Highway gi project tu phangnabagi damakta Jaya Prakashna Arsun Narayan ga punsinduna makhoi amata oina punsillammi. Haujikti aikhoi pullabanina project tu punna tawminarase. Aduga nahaki na sanupi adu aihaki sanupa asida nuhongbiduna yum asigi mawoi helase. Asumna makhoi ani yanaramme. Mathangi sinda Arjun Pawargi manaw nupa na hairammi. Aikhoigi yum asigi mawoigadawriba nupi adu Arsun Narayan gi yum adugi mawoikhidawre. Maduda aikhoyam nungaite. Maduda Arun Pawar na khumlai. Nupi adu makhoigi yumda nuhongkhraba matungda aikhoina phaduna puraksi. Madu oirabadi makhoigi izat asukki matik laikha tagani. Mathangi sinda Arsun Narayan gi machanupaga Sweetie ga luhongnabagidamak siyam sarammi. Sweetie su wakhal nungaita mahaki mapagi ningba adu thungnabagidamak nuhongbagi phangsal adu yarammi. Asumna luhongbagi thauram adu siyam saringaida Arun Pawargi miyoi kaya laktuna Arsun Narayan gi machanupa bor oigadawriba adubu mafam aduda kaptuna hatlammi. Haujik prajen gi sinda amuk lae. Arsun Narayan gi nupina Gaganda amata sithadana hairammi. Aduga thokiba numit adugi thaudok adusu yum asigi imau nupi asi phanabagidamagta lakhibane. Wahising asi taraba matungda Gagan gi pukningda asukki matik sawningba amadi phaurammi. Sweetie gi mapana Sweetie bu mahaki mayumdagi lawba laklammi. Hairiba wahising adu Arsun Narayan na yaramde. Sweetie gi mapana Sweetie gi manakta changlaktuna ichagi pukchen sengba mataw adu khanghaudre haina sumna hairamlaga wakhan nungaita yum adugi mapanda thokhirammi.
Gagansu Sweetie laiba mafam aduda tapna sangsilakhi makhoigi haukraba warising adu ningsinglammi asumna tapna sangsilaktuna Sweetie gi manakta phamtharammi Sweetie na kapna nahaki hanagi Sweetie du disikre nahak mafam asi thadoktuna sakro madudagi Gagan na sangsilaktuna Sweetie na thamoi sengna kaptuna tarakliba pirang adu taithok pirammi makha taraduna nahaki namitagi napi ama fauta hallo punsi chupa nahak punungsiduna laigani aihaki thawai hakchangna lairi phawba nahak punungsiduna laigani asumna hanna hairammi mathangi silasida Arsu Narayan gi phatraba masan nupi adu yum asida laammi yum aduda mahakna lakpa matamda Arsu Narayan gi nupi amasung yum aduda lairiba miyoi khudingmakki pukningda angakpa amadi phawrammi yum asida thokpa thabak thoram matam kayagi mamangdagi laktraga haujikna karige laknibano haina masan nupi aduna changlaktuna nahaki namang nupi asina lakpadagi yum asida misi mina kaya thokle aduna puja ama sem saduna tawthokse Arsu Narayan gi masanupa na hairammi puja adu aikoina tawba satpa matamda Arjun Pawar gi miyoi singna yengsilakani maduda Arsu Narayan gi masan nupi aduna khumlammi Arjun Pawar haiba nupa adu isurdagi hena kanbra hairiba Arsu Narayan gi masan nupi asi Arun Pawar ga punduna Arsu Narayan bu hatpa pamlamki nupi aduna laithorakpa matamda Gagan bu urammi aduga Gagan su puja aduda punaba hairammi asumna hairamlaga makhoi puja gidamak sem sakhi mathangi sinda makhoi puja tawba satnabagidamakta yum adudagi thorakhi aduga Arsu Narayan gi phatraba masan nupi aduna Arun Pawarda pau khudingmak loina tamlammi Arsu Narayan gi mathakta akanba attack tawnaba hairammi Ganga Nandi gi torbanda Arsu Narayan gi security amasung mahaki imung manunggi miyoi punnamak puja tawnabagidamagta chatlammi mafam adu yauraba matungda makhoina puja tawnabagidamak sem sarammi puja adu loisinnabagidamakta makhoina Kabiri Turian gi torbanda kumtharammi Arsu Narayan gi masan nupina Arun Pawar gi miyosing lakpra haina yenglammi puja adu loisinnabagidamakta Arsu Narayan amadi Sweetie na isingda lupthage tawringaida Arun Pawar gi miyosingna Arsu Narayan gi security sing adu mathang hatpa haurammi madudagi Arun Pawar gi yamlaba miyosingna Arsu Narayan tamna chensilakhi madudagi Arsu Narayan bu hatnabagidamakta miyoi ama sangsilaklammi madu Gagan na yochai ama langaktuna miyoi dugi mathabakta chindat khirammi madudagi Sweetie da thangna yangadai tawrammi maduda Gagan na miyoi sing adugi makhut adu phaduna laithieklaga miyoi sing adu tamthina phurammi Arun Pawar gi yamlaba miyoi sing adu mathang phuthaba hauraklammi Sweetie su angakpa ama phawrammi Gagan na mafam aduda lakpa adu uba asumna Gagan na miyoi sing adu mathang tamthina phutharammi masigi fight ki sinasi asuki matik yengbada nungaiba haibadu oi mayamna film asi yengdriba oiragadi amuktang yengbiyu asumna makhoi akanba mawongda phunaringaida Arun Pawar gi manaw nupa aduna yamlaba miyoi kaya ama amukasu hanna puduna laknamme aduga mafam aduda lairiba Arsu Narayan gi miyoi khudingmakpu hatnaba hairammi Gagan su nakan amaromda Arun Pawar gi yamlaba miyam aduga akanba mawongda phunarammi Gagan na akanba mawongda phunaringaida Arun Pawar gi manaw nupa aduna Sweetie bu phaduna pukhirammi khanghaudana Gagan gi mapa amadi mayamba laktuna Arun Pawar gi yamlaba miyam adu thangna kaktuna hatpa hauraklammi aduga Arun Pawar gi manaw nupa adubuna pharammi madudagi Gagan na sauna chensillaktuna Arun Pawar gi manaw nupa adubu thangna mangaksamadu kakthattuna hatlammi yamlaba Arun Pawar gi miyoising adu kibadagi mafam adu thadoktuna chenkhirammi Gagan na Arsu Narayan Verma gi manakta sangsinduna thang adu asakpa mairi amagi mathakta thamlaga aihakna Sweetie bu asuki matik nungsi karigomba Sweetie gi mamittagi mapi tahange khallabadi miyoising adu mangak kaktuna hatkani hairamlaga Sweetie gi makhut paiduna mahaki mayum tamna puduna sakhirammi Arsu Narayan su karimta tawba ngamdabagi matawgum mafam aduda yamna sauna leihokhi Sweetie na Gagan gi thamoi singba mataw adu ubada asuki matik nungsiba hena phawrammi mahakna phongdokpadi ngamdana mahaki thamoida hanna kapcharammi mathangi sinda
Arun Pawarna mahaki manau nupa laikhidaba mafam aduda laamme. Mahaki manau nupa adu laikhidabagi hakchang adu urubada Arun Pawargi thamoida asukki matik sauningba amadi phaurammi. Aduga nakan amaromda Arshu Narayan su wakhan nungaitana mahaki mayumda phamduna leiramme. Arshu Narayan na hairammi. Aigi isa nupa su sikhre aduga haujikna aigi imau nupi su phaduna pubikhre asukki matik sauninglammi. Adudagi mahakna pairiba nongmay aduna mahaki makhutta kapsillammi. Arshu Narayan na Arun Pawargi mathakta akanba laman singba pami. Maramdi mahaki masanupa adu Arun Pawargi miyoisingna hatuokkibana maram oiraga. Mathangi sinda Suitibu Gagangi yumda puduna changlakhi. Gagangi matai mana Suitibu asukki matik harau tayamna puja tawbirami. Matungda Gagangi mamanabi aduna hairammi. Suitida nangdi naraibag yamna pharabi nupi amane. Maramdi nangbu thamoi sengna nungsijaba nupa ama phanglabane. Madudagi Gaganna Suitigi makhut paiduna makhoigi yum manungda pusinkirammi. Yum aduda sanglaba matungda Gagangi mapana Suitibu ngasidagi yum asigi mau oirabani haiduna yamna harau tayamba phongdoklammi. Mathangi sinda Arshu Narayan yamna wakhan nungaitana phamduna leirammi. Tanja aduda mahaki machanupa adu changlaklammi. Aduga hairammi. Hayengdi aikhoina tanariba project adugi tender adu final date ni. Adubu aikhoigi target ti tender adu natte. Arjun Pawargi mathakta laman singduna Arjun Pawar bu hatpane. Aduga tender tawnaba mafam aduda Arshu Narayan amadi Arun Pawar laknaba sem sarammi. Aduga Arun Pawargi yamlaba security sing thadoktuna Arshu Narayan bu hatnaba hotnarammi. Aduga Arshu Narayan gi su yamlaba security sing thadoktuna Arun Pawargi mathakta attack tawnaba hotnarammi. Khanghaudana minister adu su mafam asida lakhirammi. Minister aduna Arshu Narayan amadi Arun Pawar pusinduna makhoi amata oina meeting tawrammi. Minister aduna Arshu Narayan da hairammi. Nahaki namau nupi adu Gagangi imung manungna phaduna pukhre. Aduga Arun Pawardana nahaki nanau nupa adu Gagangi imung manungna mangakkaktuna hatkre. Asumna minister aduna haijinduna makhoigi hana nungaina daba laikhibasing adu kauthohanduna amata oina punsinna halammi. Madudagi makhoina Gagangi imung manungda laman singnaba amata oina yanarammi. Mathangi sinda Suitigi mapa adusu Gagangi yumda laammi. Suitigi mapagi thamoida nungairamde. Maramdi mahakna haukhiba matamda Gagan amadi Suitigi thamoi sengba pukchen aduda lankhiba aduda Suitigi mapagi thamoida nungairamde. Suitigi mapa adu ikaiduna leptuna adum leirammi. Adubu pukchen chauraba Gagangi mapana Suitigi mapabu karisu khandana yamna harauna pukchen chauna changjafam pirammi. Suitigi mapana Suitigi thamoi sengba amasung Gagangi thamoi sengba adu khanghaudabana maram oiraga mahaki thamoida asukki matik nungairamde. Gagangi mapana makha taraduna haujikti nahaki nachanupi natre yum asigi mauni amasung aigi ichanupi gumbani. Tanja aduda yamna nungaiba paw ama yum adugi miyoi ama laktuna Gagangi mapada hairammi. Yum asida anauba angang ama laktore Gagangi mayambagi nupi adu mirole hairammi. Paw adu tabada Gagangi imung manung amasung mafam aduda leiriba miyoi khutingmak asukki matik haraurammi. Madudagi Gagangi mapana achauba party ama sinnaba hairammi. Asumna makhoi party adu yamna harauta yamna pangthoklammi. Khanghaudana Arun Pawargi phatraba miyoisingna lumduna Gagangi mapada nongmaina kaplammi. Gagangi mapa nongmaina kaplakpaduda sokladuna hospital da pukhatlaklammi. Aduda Gagangi imung manung amasung Suiti su wakhan yam nungairamde. Phatraba miyoising aduna Gagangi mapa adu puduna chatkhraiba khanglamde. Gaganna doctor aduda hanglaba matungda phatraba miyoising aduna Gagangi mapabu hospital adudagi puthoknaba hotnari haibadu khanglammi. Madudagi Gagangi mayamba amasung Gaganna mahaki mapabu koithi thirammi. Miyoising aduna Gagangi mapa inthorakpadu Gagangi mayambana urammi. Maduda Gagangi mayambana hairammi. Gagan asida leire. Maduda Gaganna chensilli. Khanghaudana Gagangi mayamba adu Arun Pawargi miyoi amana building mathak aduda nongmaina hanjin kaptuna building adugi makhada kautharaklammi. Gaganna mapagi manakta chensinba nangdringaida building mathaktagi tarakniba mayamba adu oknabagidamakta chensilai. Mayamba adu oknaba matungda mahaki mapa amukka thiba hauki. Akonbada mahaki mapa phangladuna mapa amasung mayamba hospital adugi mafam amada thamlammi. Mayamba amasung mapana China khangni badu ubada Gagan asukki matik nungairamde.
mahak asukki matik saurammi. Mahakki mapa amasung mayamba nongmaina kaptuna thambiramba adu ubada gagan thamoi sokna kapkhirammi. Asumna adom da thoklam lagadi adom kamdaugani. Arjun Pawar su mafam aduda laktuna gagan da hairammi. Nahak thauna kayam leibano. Nahakki napa amasung nayamba nongmaina kaptuna thadoknabani. Haujikti nahak kayam kanbano haibadu yengnarase. Mathangi sinda Arsu Narayan amasung Arun Pawar punsinnabagi saktam adu utli. Suiti amasung Jaya Prakash phaduna Arsu Narayan gi mayum tamna purakhi. Arsu Narayana Jaya Prakash da wahi kaya ama hairaba matungda mahakki makutan nongmaina kaplakhi. Makata na Arsu Narayana Suiti bu hatna bagidamak hairammi. Arun Pawar gi miyoy amana Suiti bu hatna bagidamakta thanga mapaiduna Suiti gi manaktamna sangsilaglammi. Asumna hatna bagidamakta sangsilagliba tanja aduda gaganna phatraba minister adubu phuthaduna kausilaglammi. Maduda Suiti bu hatna bagidamakta sanglagliba nupa adusu minister aduna thomjillakpada paithoktana taakhirammi. Minister adu Arsu Narayan gi mamangda tarammi. Minister adu mahakki asokpaduna maram oiraga mafam aduda sikhirammi. Madudagi gaganna sauna changlaktuna Arsu Narayan gi thamliba security sing adu phuthaba haurammi. Suiti di gaganna tawriba thabak adu ubada asukki matik haraurammi amasung mahakki thamoida kapningba phaurammi. Gagan gi mapana hairammi Suiti gi mamitagi mapi ama phau tahanganu haibadu gaganna ningsinglai. Madudagi gaganna Arsu Narayan gi yamlaba security sing adu mathang phuthaba haurammi. Gagan chu asum changsilaktuna makhoi gi yamlaba mi sing aduga phunarammi. Madudagi mahakna Suiti gi manakta changshinduna Suiti gi makut paiduna chingkhatlammi. Aduga hairammi aigi ima ipana taklamba thamoi sengna nungsibagi mari adu haujikti aina Suiti da nungsiragani. Kanagumba thauna phaba mioi leiragadi aigi Suiti asi sokpa ngambre yengo. Wahai sing adu tarubada gagan gi mapa amadi mayamba amadi Suiti gi mapa adu wakhan yam nungairammi. Wahai sing adu haiduna mafam asida leiriba mioi ama phaulemna tharoi haiduna Arsu Narayan gi machanupa amadi security sing phuthaba haurai. Arun Pawar gi mioi sing su gagan tamna chensilaglammi. Madusu gaganna phutharammi. Asum mioi kaya ama phuthaduna changlakpana gagan ga Arun Pawar ga mayoknaba tarammi. Gagan na Arun Pawar da hairammi nangna thauna leiragadi aigi imung manunggi mioi singse sokpa ngambre yengo. Arun Pawar gi mioi kaya su tamtina phutharamme. Nakhoigumba phatraba mioi sing asi hatpa haibasi aigi lengdraba wasakni. Hairaba matungda gaganna Arun Pawar gi manakta changchinduna akanba mawongda inthurammi. Aduga gaganna hairammi aina nungsibagi-damak thawai kathokpadi ngamkhraga haujikti aina nungsibagi-damak thawai lawbasu ngamgani haiduna sauna changlaklaga Arjun Pawar bu tamthina phutharamme. Arun Pawar gi security singsu chensilakhi adubu gaganna makhoibasu amamamta oina tamthina phutharamme. Aduga akonbada Arun Pawar busu paiduna laktana langkhiramme. Madudagi Arsu Narayan gi machanupa adusu changlakhi. Madu gaganna mangak adu pairaga mangak adu thudektuna hatkhiramme. Madudagi amuk gaganna Arsu Narayan gi manakta changlammi. Gaganna Arsu Narayan da ijat ki damakta thamoi hatli aduga nungsibagi damakta thamoi kathoi kanane hena chawbage. Wahai sing adu tabada Arsu Narayan nungaitaba amadi ikaiba phaurammi. Makhatana gaganna Arsu Narayan da nangi yum amasung lanthumna ijat ni haina khalli aigi nungsibadi karino haiba khangbra. Aigi nungsibadi aigi ima ipa amasung imung manunggi nungsibana aigi ijat ni. Wahai sing adu tarubada gagan gi mapagi pukningda asukki matik apienba amadi poklammi. Makhatana gaganna nangna aigi mathakta laman khumnaba hotnabada nangi nachanupa hatkiba phatraba mioi sing aduga punsinduna aigi mathakta laman khumnaba hotnariba adu nangi ijat kayagi matik lekha takhre. Haujikti nangna chawjariba adu nasana nasa wakhan khanjaro aina nangbu thadok pirabani. Adu hairamlaga gagan chatnamagidamak mafam adudagi thorakhi. Madudagi Arun Pawar na mafam aduda taba nongmayama khunduna gaganda kapnaba hotnarammi. Madudagi gaganna Arun Pawar gi mangak samadu chaptuna langkhatlaga mangak adu thutektuna mafam aduda hatlammi. Arun Pawar bu hatlaba matungda gaganna Suiti gi makhut paiduna mafam adudagi thoklaklammi. Makhoi anina thoklakpa adu ubada gagan gi imung manung amasung atopa mioi singna makhoi bu ngaiduna leirammi. Arsu Narayan su mahakna tawkhiba thabak sing adu khallubada nungaitabana maram oiraga mahakna paijariba nongmai aduna masa mathanta kapsinjaduna society tawrammi. Aduga gagan amasung Suiti buna mafam aduda mioi kayana ngaiduna leirammi. Asumna film asi thamoi sengna nungsibana mai pakpa ngammi haibu utladuna yamna nungaina happy ending da film asi loisinki.
Ngasigi explanation asi kamdaubi comment box da thambiramo. Soikiba lankiba wahai wata henjinkiba chithauba yauragasu mayam pumnamakna ngakpinaba haijari. Matungdasu international movie kya Manipur de explanation tabinabagidamakta aigi story explain Manipur hariba channel si subscribe tawsinbiramo. Aduga Facebook WhatsApp group na singdasu share tawbiduna channel asibu pukning thaugatpiyo. Ngasigi oinadi video asi matang asida loisinjanaba tawrage mayam pumnamak mathangi explanation ngaibiramo.